Kamaret Naubada Yaulgi Kaikumnaba Utli Haina URF na Thadrupa Cherolamada Kangalakli Sokli Singani Shupna Taragi February Gitang Taruki Ahinda Silongdagi Indian Army gi Kutpu Amana Fakarbatungda Mapam Kangan Kidraba Infalis District Manung Chanba Napetpali Mamang Lekaidagi Kamaret Ngangom Kalendro Allies Naubagi December Gitang Anida Pangtokaduriba Layul Tambagi Numit Asida URF na Yaulgi Kaikunaba Ulakli Hari Ningtam Yaul Ihosida Kamaret Naubun Loramba Taudang Lufasina Masakangi Mahatna Hinglingai Matamda Matauna Laikiba Soktaba Naidaba Yaul Amanhari Maki Imumanuna Kangoriba Ningam Dabagi Awa Machakta Lufasinasu Saruk Yari Hana URF Ki Secretary Information and Publicity AKP Barrel na Tokba Cherol Amada Pongdorokli Kakjing CD Bloki Makada Jila Farisha Taratarit ki Panchayat Gar Singi Polam Amasung MG NRGS ki Material Component Sing Lamaidongda Laiba Block Office da Pangtokpa Thoramamada Yantokre Thoramadada Thaubalgi ADM Nabakishore Amadi Project Director Karung Komsu Sharugyake Imphal East District Police Commando Amadi Kunifan Suba Assam Rifles na RPF PLA gi Miyoeni Iran Pam Thongdagi Ngarang Farehari Makoi Singadudi Haikurizam Syam Sundar Singh Chahi Taramapan Apokpa Ais Budi Andro Macheng Patagini Atopa Miyoe Aduna Chingakam Vasanta Singh Elias Kamaton Apokpa Si Ais Tombi Andro Nyung Bidagini Haina Imphal East ki SP na Thadorpa Cherolamada Kangalakli भारत की प्राइम मिनिस्टर ओरंबा जनता दल सेक्युलर गी आईके गुजराल ना लाइकिदबदा जनता दल सेक्युलर मणिपुर ना अवाब फुंगदोरक्ली अमरमदा सना लाइबाक नाचोम आर्टिस्ट ना सानकिबा लीला सिंगी इसाईगी साइरेंगबा अमदी म्यूजिशियन सोराइसम बीरमंगोल ना लाइकिदबदा वाइसेल लाकपा इदुनिंगथौ लमजिंग लुपना अवाब फुंगदोरक्ली उखरुल डिस्ट्रिक्ट पुलिस की ओइना पुलिस यूनिट Cantonama Ukrul District Headquarter Hariba Mapamasida ADGP Law and Order LM Kaukte na Hangdokre Thoramaduda IGP Law and Order 3 T Pachua DCR Sudan SPK Kabipa Yauna Police ki Makok Thongba Official Kya Susarugyaki Palestine gi Praja Singh da Korkom na Haraunuaiba Fongdorkli Korkom gi Cherolasina United Nations General Election da Mai Paktuna Assembly gi Itihasik oirba vote da Palestine bu non-member observer state Frankibda Nungaiba Pungdorkli Palestine Authority gi states bu UN gi non-member observer state amagi thakta pukana naba waref adu vote longnabada waref adugi maikaidagi chama kuntrani vote piki member mapanna waref asigi mayokta laiki hari Aduga member Nifu Matwena bot Longnabada Sarugyaki de Hari. Palestine Authority gi President Avasna Mai Paklaba Matungda UN General Assembly da Pongdokibada Palestine Pokpudagi Certificate Pinanaba Ngasi Fauba Taksilibani Haina Fongdoki. Bodadu Laibak Niki Mari Kananaba Aruiba Kudong Chabani Hain Ki Haina Pongdorkli. Masiga Mari Lenena Palestine Makoigi Itiasi Koriba Pipa Masi Siamnana Bahonabda Sangsilakiba Kongjang Kayabusu Nauna Ningsing Laki Cherolasina Makataraduna West South East Asia Kundariba Singna Palestine gi Matau Tamnana Bagitangai Fadaba Wafam Sing Adusu Pongdorkli Hauzik Sanabgi Pawamu Lobirasi Rasigi Sanabgi Pauda Soglising and Sumna Mapanamadi Tarada Chennai Pangtokiba National Master Athletics Championship da Manipur Gyoina Saruk Yaruba Alwerba Athlete Singi Pipam Tokpa sent from Manipur Master Athletic Association na Manipur Sarkar gi Sports Department gi Loktokraba Matungda Senpam Suna Pibidre Haina Saruk Yaruba Athlete Singna Pongdokre Nasi Polo Ground Maning the Leba Athletic Association Manipurgi Opista Pangtokiba Paugi Mipam Amada Athlete Singi Maraktagi S Samungobuna Haikibada Championship Adugi Saruk Yaruba Athlete Singna Lupa Lak Ahum Kare Henbagi San Pharmacy Pigadabada Lupa Lak Ani Karagadamak Pire Lupa Lak Ama Kare Henbagi San Pham Pitoktana Lady Haiki
association na senfam sing asigi matang da tigalubada Manipur Master Athletic Association gi secretary RK Georgette amadi treasurer and Subadanina senfam sing adu pitokre haiba khangmangamle association asina sanabagi mengda yamlaba senfam sahi khuding gi hainaduna leire senfam sing asi loktoklaga maranai furikauda hapchen ba yaning de association asigi office bearer kudimak moral ground from thadokadabani atu matamda athlete sing asina RTI gi kuthangda association asina sport department dagi kamyamba senfam lokthokrabage haibadu khangdonanaba honorgani haina makha tarakle veteran singi akhoi athlete sing sigi पैसा अखोगी चलुबा टी देसिंग सी निंथीना हनबिदबा एजुकेटिव ता पुथोक्तना मसिगी अयाब लौरगा मसिगी वारेप लौरगा पैसा सु हनगदमनी हाइबन सिंग मसिगी पोसी थमदना मखोई अमनिना मसागी हैंडल तौदना लेबदम तौबा चाही मरी सिदा मखोइना अमुक्तसु एनुअल रिपोर्ट पी दना पैसा सिक्स की सुबलाक पाहिबगी एनुअल जीबी तौदना रिपोर्ट पीदना स्टेटमेंट ऑफ अकाउंट पुथोक्तना अमतसु तौदब हाइरिबा सुंब मयाम जिंगना खोइदा निंब कहली अदुना मरुइना मसिने खोइना हाजिनी Sagolban Kendra Yoiba 7A side open football tournament ama Sagolban Bijoy Govinda playground da ngasidagi team taramapan saruk yaduna hawdokrai tournament asi hawdokpugi thoramda MLA Karam Thamarjit MLA Brozen amadi MLA RK Imona saruk yaki tournament asi ahuba match ta san thangjam lekaina welfare club amudonbu maitiba piki Thasigi Kunithoida UP da Pangthokaduriba Taramapulak Suba Junior National Federation Cup Men's Women's National Strength Lifting Amadi National Incline Bench Press Championship da Saruk Yaruna Bugidamak Manipur gi Sanari Tarataru Kamadi official ani Khankre Haina Manipur Strength Lifting Association gi Cherolamada Phongdorokli Thasigi Kunithoida Kunmathoirak Suba State level Nupi Lal Ningsing Lamjel Pangtok Lagni Hari Lamjel Asida Chahi Kuntra Mangagi Matak Laiba Nupi Singna Masa Masagi Nat Yuba Pizol Sing Setuna Saruk Yagadabni Hari Loinana Lamjel Asi Ayukpung Taruk Tagi Nupi Lal Ningsing Kubam Dagi Lam Tharaga Singjamai Supermarket Ta Lamtungpam Oigani Masigi Damak Thasigi Nifal Paugi Manungda Form Thazilak Lagaga Thasigi Tang Tara Pauda CS number Logodabni Haina Stat level Nupilal Ningsing Lamjel Organizing Committee ki Cherolamada Khangalakli Adventure Sports Amadi Tourism gi Wakalon Henna Miam the Piba Namnana Bagi Panam the Mangani Goiba Youth Adventure Festival Hayangdigi Hapta Kangjibungda Pangtuk Lagan Haina MMTA gi President Dr. L. Shurjit Nafongdokre Wafamasi Nasi Hapta Kangjibungda Laiba MMTA gi Adventure Venue da Pangtok Papau gi Mipam Amada Makna Haikibne Mipamaduda MMTA gi Secretary Chandra Kumar Treasurer Bobitro Susaryaki President Dr. L. Shurjit na Makatana Fongdokibda Sangai Festival Pangtok Lingai Matamda Mini Adventure Benu Oikiba Mapamasida MMTA na Sinduna Youth Adventure Festival asi Pangtokadabani Festival Manungda Adventure Sports ki Matangda Workshop Often Painting Competition Yauna Water Jorti Land Jorbing Amadi Pool Rafting Yauna Will Surfing na Chingba Atai Item Kiasu Yagun Hari Festival asi ayupung taritagi numidang pung nifan fawa hangduna miyamna sarukyabu yagani hari Festival asi Adventure Sports ki waklon piba ngamnana bani haiba phungdokpa galwenana Festival asi miyamna mapung fan biyabu wafam hakna thamki ngasi nomogeba ingasagi pau ICR Lamfel Pataki Pangba Paugi Matungina Nasi Quaidigi Saba degree Celsius Kuntaruk Quaidigi Ingba degree Celsius Taruk Dasmik Taruk Nungchitiawa Ising Manel Gichang Ayukta Marifra Humdoi Nungtildana Chada Yankainifal Nong Chukide Arubada Moriba Amona Pijari Pritibigi Atay Mapam the Pangtong Nabum World AIDS Degitorum Manipur Mapam Gadas Pangtong Nakre Nanau mi sigi matangda kongjang changchiliba sing police na control tongna ba numai kapada mioy masoklei amadi minister Nasirna tourism festival manungda mi fukiba thongbu gakhangam na imung manungi oibo wafam ne haikibadu MPP gi ojoina yaning ba phongdokrai nasi goine de ISTV pijaba pawmatang selojere miyang tabiriba kurima pamukana kuramjare